Meekhal Gamari Leinana Khatnacheinabada Nupi Asok Apan Nangduna Hospital the Laikanakhre Hairi Langthabal Kendra Gemele Karam Shyamna Khatnacheinaba Mafam Maduda Laktuna Nongmai Satuna Aki Khang Pohal Haina Maral Sirakli ELITETV News na Fangba Pauda Ngarang Numida Pung Nipan Makhairom Taba Matamda Singzamai Police Station ni Manung Channel Laiba Judging Pukri Achoba Mapal the Thoki Bani Hairi Langthabal Kendra Gimide Foigani Hairiba BJP Manipur State Secretary Pukrambam Somorjit Amadi Hauzik Kendra Sige Mele Oiriba Karam Shyam Sawatpa Worker Ani Gimarakta Thoki Bani Hairi Nakalani Gimarakta Muknaba Thokpadagi Puna Chainaba Tokpada Nupi Masokpadagi Hospital the Pukatuna Laikanakhre Hairi Nakalamaramda Social Networking Facebook Tasu Karam Shyam na Nongmai Manba Potsak Ama Satpagi Video Internet Viral Oidi MLA na Sadokli Potsak Adu Nongmaira Natraga Mobile Phone Ra Natraga Kari posak no habadu housing maki oinadi chap chana khangmamdre thogdok thokpham da mafam aduda Singzamai Police Station gi team amsu changsilake hairi